ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇ ꯂꯩꯕ R4 ꯀꯦꯐꯦꯗꯣ ꯉꯁꯤ ꯃꯩꯇ꯭ꯔꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯩꯇ꯭ꯔꯝꯗ ꯂꯥꯛꯄꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯇꯣꯡꯂꯥꯎꯕꯤꯗꯩ ꯂꯥꯛꯄꯤꯔꯤ ꯑꯩꯒꯤ ꯏꯇꯥꯎ ꯄꯣꯏꯔꯩ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯤꯔꯦ ꯑꯩ ꯏꯇꯥꯎꯁꯨ ꯂꯥꯛꯄꯤꯔꯤꯀꯣ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯏꯁꯄꯦꯁꯦꯜ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯣꯅꯤ ꯁꯔꯃ ꯃꯌꯥꯝ ꯏꯌꯥꯝꯕꯁꯨ ꯂꯥꯛꯄꯤꯔꯤ ꯏꯆꯥꯅꯨꯄꯥ ꯄ꯭ꯔꯙꯥꯟꯁꯨ ꯌꯥꯎꯔꯦꯀꯣ ꯏꯆꯥꯅꯨꯄꯥ ꯍꯥꯏ ꯑꯝꯇ ꯇꯧꯁꯦ ꯌꯦꯁ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒꯤ ꯁꯥꯏꯠꯇ ꯍꯥꯏꯅꯤꯡꯕꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯤꯟꯅꯔ ꯑꯍꯨꯝ ꯈꯪꯉꯛꯀꯅꯤ ꯌꯥꯝꯕꯀꯣ ꯂꯛꯀꯤ ꯋꯤꯟꯅꯔ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯒꯗꯣꯏꯁꯦ ꯌꯦꯟ ꯃꯄꯨꯝ ꯑꯍꯨꯝ ꯑꯗꯣ ꯄ꯭ꯔꯙꯥꯟꯅꯁꯨ ꯋꯤꯟꯅꯔ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯃꯥꯅ ꯍꯣꯔꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯌꯔ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯌꯥꯝꯕ ꯕꯣꯅꯤ R4 ꯀꯦꯐꯦꯁꯦ ꯁꯤꯗ ꯉꯁꯤ ꯁꯪꯒꯥꯗꯣꯏꯅꯤ ꯌꯥꯝꯅ ꯂꯥꯛꯄꯤꯌꯨ ꯁꯪꯒꯥꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯛꯏꯅꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯇꯧꯔꯒꯀꯣ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ R4ꯁꯦ ꯉꯁꯤ ꯃꯁꯤ ꯃꯪꯇꯥꯛꯀꯨꯝꯕꯅꯦꯅ ꯑꯩ ꯂꯧꯖꯩ ꯍꯥꯏꯗꯤ ꯁꯦꯟꯗ꯭ꯔꯥꯗ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇ ꯅꯣꯡꯃ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯆꯥꯈꯤ R4 ꯍꯥꯏꯗꯅ ꯑꯩꯗꯤ ꯄꯨꯔꯞ ꯅꯣꯟ ꯚꯦꯖ ꯄꯨꯂꯞꯇꯤ ꯅꯠꯇꯦ ꯉꯥꯗꯤ ꯆꯥꯏ ꯑꯗꯨꯒ ꯁꯥꯗꯤ ꯆꯥꯗꯦ ꯃꯤꯃꯤ ꯁꯤꯡꯖꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯌꯥꯝ ꯉꯥꯎꯖꯕ ꯑꯗꯣ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯌꯥꯝ ꯑꯃ ꯆꯥꯔꯦ ꯃꯈꯟ ꯃꯊꯦꯜ ꯑꯇꯩ ꯑꯇꯩ ꯁꯥꯗꯨꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯈ꯭ꯋꯥꯏꯗꯩ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯅꯍꯥꯁꯤꯡ ꯌꯥꯝ ꯄꯥꯝꯅꯕ ꯑꯗꯣ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇ R4ꯗ ꯆꯥꯈꯤꯕ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯍꯥꯎꯁꯦ ꯀꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯖꯕꯅꯤꯅ ꯆꯥꯅꯤꯡꯉꯀꯥꯟꯗ ꯁꯦꯟꯗ꯭ꯔꯥ ꯇꯥꯅ ꯍꯦꯛ ꯆꯠꯂ ꯆꯥꯔꯨꯕꯗꯤ ꯌꯥꯗꯕ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯃꯪꯇꯥꯛꯅꯦꯅ ꯍꯥꯏꯁꯦ ꯃꯩꯇ꯭ꯔꯝꯅ ꯅꯛꯁꯜꯂꯛꯄꯁꯦ ꯑꯗꯨꯗ ꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯍꯧꯗꯣꯛꯄꯁꯤꯗ ꯑꯩꯁꯨ ꯄꯥꯎ ꯇꯥꯗꯅ ꯌꯥꯎꯕ ꯐꯪꯕꯒꯤ ꯇꯟꯖꯥ ꯐꯪꯕꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯁꯤꯒꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯦ ꯃꯌꯥꯝꯅꯗꯤ ꯍꯥꯏꯖꯟꯕ ꯃꯥꯜꯂꯅꯤ ꯑꯗꯣ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯝꯇꯪ ꯇꯥꯛꯆꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯁꯨꯝ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯃꯩꯇ꯭ꯔꯝꯒꯤ ꯑꯗꯨꯝ ꯎ ꯄꯔꯦꯡ ꯍꯧꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯗꯣ ꯑꯗꯨꯒꯤ ꯎ ꯄꯔꯦꯡ ꯍꯧꯕꯗꯒꯤ ꯖꯁ ꯃꯈꯥꯔꯣꯝꯗ ꯈꯇꯪ ꯍꯦꯛ ꯍꯥꯏꯊꯔꯛꯄꯗ ꯑꯗꯨꯝ ꯁꯤꯒꯤ R4 ꯀꯦꯐꯦꯁꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯗꯤ ꯃꯩ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯥꯟꯕ ꯎꯔꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯗꯨꯝ ꯂꯦꯐ ꯊꯪꯕ ꯁꯥꯏꯗꯇ R4 ꯀꯦꯐꯦꯒꯤ ꯁꯤꯒꯨꯝꯕ ꯃꯩꯇ꯭ꯔꯝ ꯕ꯭ꯔꯥꯟꯁ ꯍꯥꯏꯅ ꯍꯥꯡꯗꯣꯛꯆꯔꯤꯕ ꯁꯤꯁꯨ ꯑꯗꯨꯝ ꯎꯔꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯅꯕ ꯇꯧꯔꯁꯤ ꯌꯥꯝꯕ ꯌꯥꯏꯗꯅ ꯔꯤꯕꯟ ꯀꯠꯇꯤꯡ ꯑꯃ ꯇꯧꯃꯤꯟꯅꯁꯦ ꯏꯇꯥꯎꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯔꯒ ꯔꯤꯕꯟꯁꯦ ꯑꯝꯇꯪ ꯀꯛꯃꯤꯟꯅꯔꯁꯤꯀꯣ ꯁꯤꯗ ꯏꯌꯥꯝꯕꯩ ꯔꯤꯕꯟ ꯀꯠ ꯇꯧꯅꯕ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯟ ꯔꯤꯅꯥ ꯁꯤ ꯂꯩ ꯏꯆꯟ ꯔꯤꯅꯥ ꯍꯥꯏ ꯑꯝꯇꯪ ꯇꯧꯁꯦ ꯏꯆꯟꯁꯤꯅꯅꯤꯀꯣ ꯃꯌꯥꯝ R4 ꯀꯦꯐꯦꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯔꯤꯁꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ R4 ꯀꯦꯐꯦꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯕ꯭ꯂꯤꯛꯇ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯅꯤ ꯀꯔꯤ ꯀꯔꯤ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯍꯥꯏꯒꯠꯄꯤꯔꯛꯑꯣ ꯏꯇꯥꯎ ꯄꯣꯏꯔꯩ ꯗꯥꯕꯣꯅꯤꯒꯤ ꯂꯦꯐꯇ ꯂꯩꯕꯤꯒꯦꯔꯥ ꯔꯥꯏꯠꯇ ꯂꯩꯕꯤꯒꯦꯔꯥ ꯂꯩꯕꯤꯔꯣ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔ ꯂꯦꯐ ꯔꯥꯏꯠ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯏꯆꯜ ꯔꯤꯅꯥ ꯂꯥꯛꯑꯣ ꯅꯍꯥꯛꯁꯨ ꯌꯥꯎꯒꯗꯕꯅꯦ ꯑꯗꯨꯒ ꯗꯥꯕꯣꯅꯤꯒ ꯄꯣꯏꯔꯩꯒꯤ ꯃꯔꯛꯇ ꯂꯩꯔꯣ ꯌꯦꯁ ꯂꯥꯛꯑꯣ ꯏꯇꯥꯎꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯒꯤ ꯑꯣꯏꯗ ꯑꯗꯣ ꯑꯇꯩ ꯑꯇꯩ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯌꯦꯟ ꯃꯄꯨꯝ ꯑꯍꯨꯝꯅꯤꯀꯣ ꯌꯦꯟ ꯃꯄꯨꯝꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯍꯜꯂꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯣ ꯗꯥꯕꯣꯅꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅ ꯌꯦꯟ ꯃꯄꯨꯝ ꯑꯍꯨꯝ ꯄꯨꯝꯂꯧꯗꯣ ꯄꯨꯝꯇꯥꯎꯗꯣ ꯏꯌꯥꯝꯕꯗꯤ ꯆꯥꯗꯦꯗꯅ ꯑꯗꯨꯏꯁꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯝꯃꯣ ꯌꯦꯟ ꯃꯄꯨꯝ ꯑꯍꯨꯝꯅꯦ ꯍꯥꯏꯕꯁꯦ 360ꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯗꯗꯤ 360ꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯦ ꯑꯗꯣ ꯌꯦꯟ ꯃꯄꯨꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯔ ꯈꯪꯉꯅꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯕ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯗꯕ ꯌꯦꯟ ꯃꯄꯨꯝꯁꯦ R4ꯒꯤ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯌꯦꯟ ꯃꯄꯨꯝꯗꯨꯒꯤ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯌꯦꯟꯕꯨꯝꯗꯨ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯏꯟꯖꯣꯏ ꯇꯧꯕꯗꯁꯨ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯪꯖꯅꯤꯡꯉꯦ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩ ꯍꯪꯉꯦ ꯀꯔꯤꯒꯨꯝꯕ ꯚꯦꯖ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯗꯨꯒꯤꯁꯨ ꯉꯥ ꯃꯄꯨꯝ ꯂꯩꯕꯗꯧ ꯃꯥꯜꯂꯦ ꯉꯥ ꯃꯄꯨꯝ ꯂꯩꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥ ꯃꯄꯨꯝ ꯔꯦꯗꯤ ꯇꯧꯖꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯀꯔꯤꯒꯨꯝꯕ ꯗꯥꯕꯨꯅꯤꯅ ꯋꯤꯟꯅꯔ ꯑꯣꯏꯔꯦ ꯈꯜꯂꯗꯤ ꯇꯥꯔꯦ ꯉꯥ ꯃꯄꯨꯝꯗꯣ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯃꯤꯟꯅꯁꯦꯕ ꯌꯥꯔꯦ ꯀꯛꯅꯕ ꯇꯧꯔꯁꯤꯀꯣ ꯂꯥꯛꯄꯤꯔꯣ ꯂꯥꯛ ꯆꯪꯉ ꯂꯥꯛ ꯔꯕꯤ ꯂꯥꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯁꯤꯟꯅ ꯂꯥꯛ ꯀꯩꯅꯣ ꯔꯤꯕꯟ ꯄꯨꯂꯞ ꯄꯥꯏꯁꯦ ꯔꯤꯕꯟ ꯄꯨꯂꯞ ꯄꯥꯏꯁꯦ ꯇꯞꯅ ꯃꯇꯝ ꯂꯧꯁꯦ ꯀꯛꯄꯗꯨꯅꯤ ꯉꯥꯏꯍꯥꯛꯇꯅꯤ ꯃꯇꯝ ꯂꯧꯁꯤꯀꯣ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯅꯣꯛꯐꯦꯠ ꯇꯧꯁꯦ ꯅꯣꯛꯐꯦꯠ ꯀꯁꯦ ꯌꯦꯁ ꯐꯔꯦ ꯃꯥꯏ ꯄꯥꯛꯄ R4 ꯀꯦꯐꯦ ꯏꯆꯜ ꯔꯤꯅꯥ ꯑꯗꯣ ꯏꯆꯜ ꯔꯤꯅꯥꯗ ꯑꯩꯈꯣꯏ ꯗꯥꯕꯨꯅꯤꯁꯨ ꯂꯥꯛꯄꯤꯔꯤꯕꯅꯤꯅ ꯏꯆꯜ ꯔꯤꯅꯥꯅ ꯗꯥꯕꯨꯅꯤꯗ ꯀꯔꯤ ꯀꯔꯤ ꯁꯥꯔꯚꯤꯁ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯣ ꯏꯆꯜꯅ ꯑꯝꯇꯪ ꯏꯟꯇ꯭ꯔꯣ ꯑꯝꯇꯪ ꯇꯧꯕ ꯑꯣꯏꯅ ꯔꯥꯎꯟꯁꯦ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯣꯏ ꯗꯥꯕꯨꯅꯤ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯗꯥꯕꯨꯅꯤ ꯑꯩꯒꯤ ꯖꯒꯥꯁꯦ ꯃꯩꯇ꯭ꯔꯝ ꯀꯣ ꯃꯣꯏꯔꯥꯡꯗꯒꯤ ꯍꯣꯡꯒꯠꯂꯛꯄꯅꯦ ꯑꯗꯣ
si jaga sida lei se sida counter lei ni si ma space am phamma mam lei ni aduga ma pan se maga outing gi lei rani aduga apham ama ani ahum siga mari dawani sisna hall oi dune ba hall se aina event ama dum mi 50 above ki mathak ko mi chama ki manung da lei ba sing se sig event ama dum function gum taw bagi hall se sisigi awai bagi dum lei dana aduga magi mas handok chage na khalle aduga masim pham jaga se lei adugi parking gi jaga su loi lei hall ma lei ga haraga parking lei tradi mu nungai tamna ko parking su lei ado mayam na dabani su lai ado dabani gi event ama lang ma dam da r4 da taw da ba ya de hai ba da dabani da first da taw la taw adi parking ji jam thajadana adi koi sipering da keno myam lei kwa aduisu parking area lei taba koi highway road side ta pareng kham na ba ado si ai ju la kan si lambi matai kham gen to manung da yam nan space lei ram ya hai da adu ta di si la kan da kam ta insecure ba feel dau da ba hai ta re jaga yam sa re mi chawkri phajan thar moi 70 80 mai dum pulle aduga fakkum ba tharaga ko chap chaba gum ba yawri ko 150 mai dum challe channi adum piktang na luhong ba mo adum yani ne yani space phajan na adum loina ba adum event ayam adum yani na khalle adu mayam gi apamba adu da koina adum service pi bangam ba oijage haibado ai mayam na thamjage ado mapanda da wani demo to ko se me da wani jo phamjal la se mo ba counter da kari kari thai lei du sa ke tang naam tang yi counter da kai thai lei kai service pi doi do counter da sina lei adum juice khara juice ne da bani juice section da adum lei se adum juice kum da pineapple lei re kiwi le crush kum ba ko lemon juice green apple blueberry mix sama lei re adum price su adum mayam gi adum khara adum ye adum mayam gi mo ne adum mojito lemon kiwi adum kamanoi ba nga da blue legan guava berry tea da green tea smaina khara adum lei re coffee lemon tea shake da mayam kamanoi ba adum banana chocolate strawberry cold coffee fruit salad kum ba sam lei re soup da best ki dum le soup da sina chicken gi asu yaure soup khara best ki su yaure local da dum mimi singzu normal singzu dum yaure sigi category ji ni am interesting wa jadi local gi ja local su dum yaure ade khajing ko khajing bara dum local gi khajing dum brown no khoi kan frozen gi lak pa ko pa ju tau dre ba ade mimi singju har so khoi kenzong gum ba khoi gi loktak ta phang ba jaga phang ba sing se dum ayam ba na hape salad kum ba dum common oi ba sing se dum hape dum ai le da best ki item so ayam ba na dum si le da bani ai di local gi keno sini am interesting wa jadi tai di yam mapong phare pha bai dia do local gi je ai me am da so local gi aduga isan rina na ayam local gi po chida je ai thamna kenjong tamna le kon ngai na ri je yang wana phangye do ayam na di hapna dre ba ko ado imana yang wana khara khoi gi soi da ba ya de hai ba gi amma tang or ja hap da ba ya da ba mo na ta we hanak ti yang wai thamna khenjong ngai ji fertilizer adi insecticide adi fertilizer yaw do pon ni na adi khoi gi mimi singju da thamna khenjong ga season na ba ji adi amma adi matam sang na phangan ba mane sidi singju da ko na ba miao ba se ma haw hok thok pa ne ha ba uji kobi ko pa ki de ba we tin wa le thana khenjong da di ha ra du da yaw dre sai khoi ri na di moirang loktak ima ga nakna ba magi haurak pham oi ni na sigi kari hai ta organize to ba da even se background se yam ba yeng biu ne loktak nga nai ba kan ga backdrop se yam phasa draw kam nong si ko se lu pra la ko matam da loktak ki oi ba khoi film phang ba ka ta na loktak ki akoi ba da hauri ba khoi gi mana masing hai ta re even se nga bhaw ba da ai sum khanja ba da loktak tai puri hai na in sum ta jai ngasi nga yaw hai da ne nga ma pum yaw ko yam ba su nga am to pu thoro ke doro ke hauru ji ke doro ke ba nuksit ta loina bak chak ki do are ba ke ja pu thoro ya ba phambi ro la sila pham ga wari haura se makha ta ba wari su ka ado demo hai ta re ko demo se wari nga ta sung nga nga le ba su ngai te duna demo se khar khar yaw dra ga di mapung se pharoi du ne duga mayam dang asi share to bi ba isinau sing gi hai ta re comment section da ai share to jare or share to jare hai na ibirek ba sinau sing si gi oina daw ya ba mioi ahum ai khoina khanga chagani makhoi ahum du gi manung da winner oirak pasing na kari ba veg oiram ta ga di
ꯍꯣꯏ ꯉꯥꯒꯤ ꯑꯣꯏꯇꯥꯔꯗꯤ ꯉꯥꯒꯤ ꯑꯣꯏꯕ ꯄꯨꯝꯂꯧ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ ꯁꯥꯒꯤ ꯑꯣꯏꯔꯒꯅ ꯌꯦꯟꯒꯤ ꯄꯨꯝꯂꯧ ꯍꯥꯏꯇꯥꯔꯦ ꯄꯨꯝꯂꯧ ꯑꯃ ꯐꯪꯒꯗꯣꯏꯅꯤꯀꯣ ꯗꯥꯎꯗꯤ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯑꯩ ꯁꯣꯝꯗꯩ ꯅꯝꯃꯛꯑꯒꯦ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯒꯁꯨ ꯌꯦꯠ ꯑꯣꯏꯔꯦ ꯌꯥꯝ ꯐꯝꯊꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯕꯤ R4 ꯀꯦꯐꯦꯁꯨ ꯃꯅꯤꯡꯗꯁꯨ ꯊꯥꯔꯦꯀꯣ ꯕ꯭ꯔꯥꯟꯁꯦ ꯑꯗꯣ ꯀꯔꯤ ꯐꯥꯎꯕꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯁꯤ ꯄꯥꯏꯞꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯣꯔꯤꯖꯤꯅꯦꯜ ꯌꯥꯝ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ 360ꯅꯁꯨ ꯍꯥꯏꯕꯤꯔꯦ ꯂꯣꯛꯇꯥꯛꯀꯤ ꯀꯩꯅꯣ ꯑꯃꯒ ꯍꯥꯏꯗꯤ ꯁꯨꯝ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯅ ꯋꯦꯁꯀꯤ ꯃꯇꯧ ꯇꯝꯕ ꯑꯗꯨ ꯑꯗꯥ ꯋꯦꯁꯇꯔꯟ ꯍꯥꯏ ꯈꯪꯗꯦ ꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯆꯪꯕꯗ ꯏꯀꯥꯏꯗꯕ ꯑꯃ ꯌꯥꯎꯏ ꯁꯤꯅꯤ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝ ꯅꯥꯟꯕ ꯃꯐꯝꯗꯒꯁꯨ ꯆꯪꯕꯗ ꯏꯀꯥꯏꯕ ꯌꯥꯎꯋꯦ ꯍꯪꯒꯣꯏꯕ ꯍꯥꯏꯗꯤ ꯑꯁꯤ ꯌꯥꯎꯔꯤ ꯄꯩꯁꯥꯁꯤ ꯀꯣꯟꯅꯗꯣꯏꯖꯥꯠꯂ ꯁꯤ ꯆꯥꯕ ꯑꯗꯨꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯇꯕ ꯚꯥꯏꯞ ꯑꯃ ꯇꯥꯛꯂꯥꯎ ꯐꯤꯜ ꯇꯧꯕ ꯍꯥꯏꯗꯤ ꯇꯧꯋꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯒꯤꯐ ꯑꯋꯦꯗꯁꯨ ꯁꯤꯒꯤ ꯇꯦꯕꯜꯁꯦ ꯊꯥꯡꯖꯜꯂꯛꯑꯅꯤꯀꯣ ꯌꯦꯟ ꯄꯨꯝꯂꯧ 3 ꯑꯗꯨꯒ ꯉꯥ ꯄꯨꯝꯂꯧ 3 ꯄꯨꯔꯛꯑꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯗꯦꯃꯣ ꯑꯣꯏꯅ ꯎꯠꯈ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒ ꯁꯨꯝ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯏꯆꯜ R4 ꯀꯦꯐꯦꯁꯤꯒꯤ ꯏꯆꯜꯁꯤꯕꯨ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯄꯣꯠ ꯃꯆꯥ ꯑꯃ ꯄꯤꯕ ꯍꯥꯏꯁꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯁꯤꯌꯔ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯂꯥꯛꯏ ꯏꯌꯥꯝꯕ ꯁꯤꯁꯦ ꯑꯐꯕ ꯆꯠꯅꯕꯤꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯟꯇꯦꯟ ꯁꯤꯗꯤ ꯔꯤꯅꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨ ꯀꯥꯟꯗꯗꯤ ꯁꯤ ꯌꯥꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯋꯥꯔꯤꯅꯦꯕ R4 ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯃꯦꯛꯗꯣꯅꯦꯜ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯗꯧ ꯇꯧꯋꯦꯕ ꯍꯧꯖꯤꯛꯇꯤ R4ꯁꯦ ꯁꯟꯗꯣꯔꯛꯇꯅ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇꯒꯤ ꯍꯧꯖꯤꯛ ꯃꯩꯇ꯭ꯔꯝꯗ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯂꯤ ꯍꯥꯏꯕꯅꯦꯕ ꯃꯥꯅ R4ꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯅ ꯀꯩꯒꯨꯝꯕ ꯍꯧꯔꯝꯗꯕ ꯀꯩꯅꯣ ꯇꯧꯔꯝꯗꯕ ꯑꯣꯏꯇꯥꯔꯗꯤ ꯁꯦꯟꯗ꯭ꯔꯥꯗ ꯑꯗꯨꯝ ꯊꯨꯞꯆꯟꯈꯤꯗꯣꯏꯅꯦꯕ ꯆꯥꯎꯊꯣꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯕꯤꯖꯤꯅꯦꯁ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯉꯁꯥꯏ ꯏꯆꯟ ꯔꯤꯅꯥꯅ ꯑꯩꯈꯣꯏ ꯔꯤꯕꯣꯟ ꯀꯠꯇꯤꯡ ꯁꯦꯔꯦꯃꯣꯅꯤ ꯃꯃꯥꯡꯗ ꯃꯥ ꯍꯥꯏ ꯐꯣꯛ 3-4 ꯑꯃꯒ ꯒ꯭ꯂꯥꯁ 4-5 ꯑꯃꯅ ꯍꯧꯗꯣꯔꯛꯄꯅꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯥꯟꯆꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯜꯂꯦ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯥꯅꯦ ꯃꯥ R4ꯒꯤ ꯆꯥꯅꯕꯒꯤ ꯋꯥꯔꯤꯁꯤꯗ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯃꯁꯥꯁꯦ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁꯇ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ MA ꯇꯝ ꯂꯣꯏꯊꯣꯛꯑꯒ ꯍꯥꯏꯗꯤ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁꯀ ꯆꯥꯅꯕꯒ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯗ ꯍꯥꯏꯗꯤ ꯑꯁꯤ ꯌꯥꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯀꯟꯇꯦꯟꯗꯤ ꯌꯥꯝ ꯁꯤꯌꯥꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯌꯥꯝ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯀꯟꯇꯦꯟꯗꯨꯗꯪ ꯁꯤꯌꯥꯔ ꯇꯧꯕꯤꯗ꯭ꯔꯥ ꯂꯣꯏꯔꯦ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯐ꯭ꯔꯨꯏꯠꯐꯨꯜ ꯑꯣꯏꯕ ꯀꯟꯇꯦꯟ ꯍꯣꯏ ꯑꯗꯣ ꯗꯥꯕꯨꯅꯤꯗꯤ ꯀꯩꯅꯣꯕꯨꯗꯤ ꯑꯌꯥꯝꯕꯅ ꯚꯦꯖꯄꯨꯗꯤ ꯂꯣꯏ ꯆꯥꯕꯤꯀꯣ ꯉꯁꯤꯁꯦ ꯀꯔꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯃꯒꯦ ꯏꯆꯟꯁꯤ R4 ꯀꯦꯐꯦꯒꯤ ꯁꯥꯏꯠꯇꯩ ꯀꯔꯤꯒꯗꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯃꯒꯦ ꯀꯩꯝ ꯇꯧꯕ ꯂꯩꯇꯦ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯃꯦꯅꯨꯁꯤꯗ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯋꯦꯕ ꯈꯖꯤꯡꯒꯤ ꯁꯥꯔꯀꯜ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥꯅ ꯂꯨꯄꯥ ꯁꯤꯁꯤ ꯍꯣꯏ ꯁꯣꯏꯗꯅ ꯆꯥꯍꯜꯂꯁꯤ ꯑꯩ ꯃꯥꯒꯤ ꯕꯤꯍꯥꯞꯇ ꯑꯁꯤ ꯑꯩꯁꯨ ꯄꯥꯝꯃꯦ ꯈꯖꯤꯡꯒꯤ ꯑꯁꯤ ꯑꯩꯈꯣꯏ ꯈꯖꯤꯡꯒꯤ ꯃꯩꯇꯩ ꯈꯖꯤꯡ ꯑꯁꯦꯡꯕꯗꯨꯅꯦꯕ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟ ꯔꯤꯅꯥꯗ ꯃꯌꯥꯝ ꯏꯌꯥꯝꯕꯅꯁꯨ R4ꯁꯦ ꯈꯪꯕꯤꯔꯒꯁꯨ R4 ꯍꯥꯏꯁꯦ ꯀꯔꯤꯅೋ ꯀꯃꯥꯏꯅ R4 ꯀꯧꯔꯤꯅೋ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯣꯂꯦꯖ ꯊꯣꯏꯅ ꯂꯩꯕꯤꯔꯝꯗꯧ ꯃꯥꯟꯗꯦ ꯑꯝꯇꯪ ꯍꯥꯏꯍꯟꯁꯦ R4ꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯣ R4ꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣꯗꯣ ꯑꯗꯨꯝ ꯈꯨꯗ ꯁꯨꯃꯥꯏꯅ ꯍꯣꯏ ꯗꯥꯕꯣꯅꯤ R4 ꯊꯣꯜꯂꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯁꯦ ꯑꯩ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯒ ꯂꯥꯏꯔꯤꯛꯁꯦ ꯂꯣꯏ ꯇꯝꯃꯦ ꯑꯗꯨꯗ ꯑꯩꯁꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯌꯨꯝꯗ ꯍꯩꯊꯕꯅꯦꯕ ꯍꯩꯊꯕ ꯀꯥꯟꯗ ꯄꯩꯁꯥꯁꯦ ꯊꯣꯛꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯅꯠꯇꯕꯅꯤ나 ꯌꯥꯝ ꯋꯥꯏꯑꯦꯕ ꯗꯥꯕꯣꯅꯤ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯕ ꯐꯦꯃꯤꯂꯤ ꯑꯃꯅꯦ ꯑꯩꯁꯦ ꯑꯗꯣ ꯑꯩꯅ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯏꯄꯥ ꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯈꯔ ꯑꯃꯗꯤ ꯑꯩꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯟꯕ ꯑꯗ ꯑꯩꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯏꯄꯥ ꯅꯨꯄꯥ ꯑꯍꯟꯁꯤꯒ ꯇꯥꯟꯅꯔꯒ
dukaan ama hangase ni cham chamna amakak jingaba khanba ngamdaba dukaan amakak hangbane somna dangi ai wakhan jam nungai te pung jam nungsi somna ga plate taruk laire fork taruk laire samas taruk glass taruk laire ga ai hotel ja hodor pane adubu ai da ajit singja mai tristi thainagi mai platform sida ma nongma ai nakta lakpi bane lakpi bakanda ai promote kitang tawbi bana ai mayamna aibu support tawbibase mayamna aibu support tawbirabani na nga sidagi aina mayamgi damakta amuk hena thamoi sing ai hotna bangambado lupa 10 da piba pot oros ai thamoi sing na pizage habase ai ngasi ge dugi damakta khallaga aina work tawjarakpase adu ngasi ja ai si yoropane aina ai khanjai aduna ai sigi full credit sidi ai sinda matrixty platform sida ai pizage ai ta thakle daw thamoi dagi haibane miwon dagi haibane ꯆꯠꯁꯦ ꯍꯥꯏꯗꯤ ꯃꯥ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯖꯗꯦꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯏꯁꯦ ꯃꯥ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯗꯦ ꯃꯁꯥꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯃꯥꯒꯤ R4 ꯊꯣꯟꯈꯤꯕꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯁꯤꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯤꯃ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯜꯁꯦ ꯃꯥꯅ ꯗꯥꯕꯨꯅꯤꯀꯣ ꯁꯤꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟꯁꯦ ꯑꯁꯦꯡꯕꯗꯤ ꯃꯥꯁꯦ ꯗꯦꯠ 31ꯗ ꯂꯦꯞꯆꯔꯝꯕꯅꯦꯕ ꯗꯦꯠ 31ꯗ ꯇꯧꯁꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯁꯨꯃꯥꯏꯅ ꯗꯦꯠ 3ꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯊꯥ ꯑꯃꯒꯤ ꯑꯐꯕ ꯊꯥ ꯍꯥꯏꯅ ꯄꯤꯕꯗ ꯐꯥꯏꯔꯦꯟꯒꯤ ꯑꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯕꯁꯤ ꯃꯥ ꯑꯗꯨꯗꯤ ꯑꯁ ꯑꯗꯨ ꯇꯧꯔꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯤꯟꯅꯕꯗ ꯍꯥꯏꯇꯥꯔꯦ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯣꯏꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯃꯤꯡ ꯑꯗꯨꯝ ꯆꯠꯅꯩꯕ ꯑꯩꯈꯣꯏ ꯐꯣꯟꯒ ꯊꯣꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯑꯞ ꯇꯨ ꯗꯦꯠ ꯇꯧꯔꯦ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯕꯁ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯒꯤ ꯁꯤꯡꯖꯨ ꯍꯥꯏꯅꯩꯅꯦꯕꯀꯣ ꯁꯤꯒꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯦ ꯃꯣꯏꯔꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦꯕ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯃꯣꯏꯔꯥꯡꯒꯤ ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯗꯨꯝ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕꯅꯗꯤ ꯌꯥꯅꯔꯕ ꯋꯥꯐꯝꯅꯦꯕꯀꯣ ꯃꯣꯏꯔꯥꯡꯒꯤ ꯁꯤꯡꯖꯨꯁꯦ ꯀꯥꯏ ꯐꯪꯒꯦꯅ ꯊꯤꯔꯛꯄꯗ R4ꯗ ꯐꯪꯉꯦꯕ ꯆꯞ ꯆꯥꯕ ꯃꯍꯥꯎ ꯍꯥꯟꯅꯒꯤ ꯃꯍꯥꯎꯁꯦ ꯁꯤ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯃꯌꯥꯝ ꯇꯦꯁ ꯑꯝꯇꯪ ꯇꯧꯔ ꯌꯦꯡꯕꯤꯌꯨꯕꯀꯣ ꯃꯣꯏꯔꯥꯡꯒꯤ ꯁꯤꯡꯖꯨ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯔꯦ ꯃꯇꯝꯗ ꯃꯤꯃꯤꯒꯥꯏꯁꯦ ꯌꯥꯎꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯦ ꯑꯗꯩ ꯃꯇꯝꯗꯨꯗ ꯈꯦꯟꯖꯣꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯏꯀꯣꯠ ꯀꯣꯠꯅꯔꯝꯗꯦ ꯑꯗꯨ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯝꯃꯦ ꯇꯧꯅꯤ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦꯅ ꯃꯌꯥꯝꯅ ꯁꯣꯟꯅꯩ ꯑꯗꯨꯒꯤ ꯁꯤꯡꯖꯨꯗꯨꯒꯤ ꯃꯍꯥꯎꯁꯦ ꯑꯇꯩ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅꯔꯕ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯗꯣꯏꯁꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯁꯣꯏꯅ ꯄꯥꯝꯅꯅꯦꯅ ꯈꯜꯂꯤ ꯁꯤꯡꯖꯨ ꯃꯍꯥꯎ ꯌꯦꯡꯕꯤꯔꯣ ꯑꯇꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯀꯟ ꯑꯥꯏꯇꯦꯝ ꯀꯩꯀꯥ ꯂꯩꯕ ꯃꯌꯥꯝꯁꯤꯗꯤ ꯑꯇꯣꯞꯄꯁꯤꯡꯅ ꯀꯃꯦꯟ ꯄꯤꯕꯤꯔꯁꯅꯨ ꯏꯆꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯝꯇ ꯄꯤꯕꯤꯌꯨꯅꯦ ꯏꯆꯟꯅꯨꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯥꯏꯇꯦꯝꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯏ R4 ꯀꯦꯐꯦꯅ ꯁꯤꯡꯖꯃꯩ 360ꯅ ꯏꯟꯇ꯭ꯔꯣ ꯇꯧꯖꯈꯤꯕ ꯁꯤꯡꯖꯃꯩ 360 ꯀꯣꯝꯕꯣꯗꯣ ꯀꯔꯤꯅꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯀꯣꯝꯕꯣꯗꯨꯗ ꯀꯔꯤ ꯍꯥꯞꯄꯒ ꯂꯨꯄꯥ ꯀꯌꯥꯗ ꯀꯣꯝꯕꯣꯗꯨ ꯐꯪꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯈꯛ ꯈꯪꯕꯤꯌꯨ ꯍꯣꯏ ꯑꯩꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯄꯨꯈꯠꯈꯤꯕ ꯁꯤꯡꯖꯃꯩ 360 ꯀꯣꯝꯕꯣ ꯁꯦꯠꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯂꯧꯊꯣꯛꯆꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄ꯭ꯔꯥꯏꯁꯁꯦ ꯍꯣꯡꯖꯗ꯭ꯔꯤ ꯑꯩ 1,800ꯇ ꯑꯩ ꯊꯥꯖꯔꯝꯕꯅꯦ ꯑꯗꯣ ꯁꯤꯡꯖꯃꯩ 360 ꯌꯦꯡꯉꯒ ꯑꯩꯅ 1,600ꯀꯤ ꯄ꯭ꯔꯥꯏꯁ ꯇꯦꯛꯁꯦ ꯍꯣꯡꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯡꯖꯗ꯭ꯔꯤ ꯈꯔ ꯈꯛ ꯇꯣꯡꯉꯒꯁꯨ ꯌꯦꯟ ꯃꯄꯨꯝ ꯑꯃ ꯌꯥꯎꯔꯅꯤ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯅꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃ ꯆꯧ ꯑꯃ ꯃꯦꯀ꯭ꯔꯣꯅꯤ ꯑꯃ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯁ ꯑꯃ ꯃꯣꯃꯣ ꯑꯗꯨꯝꯈꯔ ꯆꯥꯅꯕ ꯑꯥꯏꯇꯦꯝꯗꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯗꯣ ꯗꯥꯕꯣꯅꯤꯒꯤ ꯈꯜꯂꯒ ꯁꯤꯡꯖꯃꯩ 360 ꯀꯣꯝꯕꯣꯁꯦ ꯗꯥꯕꯣꯅꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯗꯥꯕꯣꯅꯤꯒꯨꯝꯕ ꯕꯦꯁ ꯆꯥꯖꯕ ꯉꯥ ꯈꯛ ꯆꯥꯖꯕꯒꯤꯗꯃꯛꯇꯗꯤ ꯀꯣꯝꯕꯣꯁꯦ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯥꯝ ꯍꯣꯏ ꯗꯥꯕꯣꯅꯤ ꯑꯣꯞꯁꯟꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯗꯥꯕꯣꯅꯤ ꯕꯦꯁꯀꯤ ꯑꯣꯏꯅ ꯍꯣꯏ ꯌꯦꯟꯒꯨꯝꯕ ꯆꯥꯗꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤꯀꯣ ꯉꯥꯒꯤ ꯀꯣꯝꯕꯣꯁꯨ ꯂꯩ ꯑꯗꯨꯒ ꯉꯥꯒꯤ ꯑꯣꯏꯅꯁꯨ ꯌꯦꯔꯨꯝꯒꯤꯁꯨ ꯂꯩ ꯌꯦꯔꯨꯝꯒꯤꯗꯤ ꯑꯩꯒꯤꯁꯤꯗ ꯃꯦꯅꯨꯗꯗꯤ ꯑꯩ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯀꯟꯒꯤꯗꯗꯤ ꯀꯩꯅꯣꯗ ꯉꯥꯒꯤꯗ ꯑꯩ ꯍꯥꯞꯄꯦ ꯉꯥꯒꯤꯁꯦ ꯗꯥꯕꯣꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯆꯣꯏꯁ ꯇꯧꯗꯣꯏꯅꯤ ꯀꯗꯥꯏꯗꯤ ꯁꯤꯡꯖꯃꯩ 360 ꯀꯣꯝꯕꯣ ꯑꯣꯏꯗꯣꯏꯔ ꯁꯦ ꯑꯃꯃꯝꯅꯦ ꯑꯗꯣ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯤꯅꯥ ꯅꯪ ꯁꯣꯝꯗ ꯈꯔ ꯆꯪꯉꯣ ꯁꯣꯝꯗ ꯌꯥꯅꯤ ꯅꯠꯇꯦ ꯌꯥꯏ ꯂꯣꯏ ꯂꯥꯝꯃꯒ ꯏꯇꯨꯝ ꯇꯧꯕꯗꯣ ꯅꯠꯇꯦ ꯂꯥꯝꯗꯦ ꯗꯥꯕꯣꯅꯤ ꯌꯦꯡꯉꯁꯤꯀꯣ ꯀꯩ ꯃꯥꯟꯕꯅ ꯌꯦꯡꯁꯦ ꯌꯦꯡꯉꯁꯦ ꯗꯥꯕꯣꯅꯤꯅ ꯉꯁꯤꯗꯤ ꯒꯦꯁꯁꯦ ꯗꯥꯕꯣꯅꯤ ꯑꯣꯏꯕꯅꯤꯅ ꯗꯥꯕꯣꯅꯤꯒꯤ ꯍꯥꯟꯅ ꯄꯨꯊꯣꯛꯆꯔꯒꯦ ꯍꯧꯖꯤꯛ 1, 2, 3 다원이. 예스 레시디. 아무리 그러시네. 리드가이다. 싱아지 비라니. 싱아지 무슬라타. 다원이. 아이디. Quy nó luôn không xứ Quy nó luôn không xứ Tại này thay được gì Ăn đồng xì mà đào xì xì 다원이 하በት
ꯀꯩ ꯗꯥꯕꯅꯤ ꯌꯥꯝ ꯐꯖꯔꯦ ꯎꯕ ꯀꯥꯟꯗ ꯀꯩ ꯐꯥꯎ ꯗꯥꯕꯅꯤ ꯑꯃꯨꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯟꯅ ꯁꯤꯗꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯔꯦ ꯁꯤ ꯌꯦꯡꯕꯗꯁꯨ ꯐꯖꯔꯦ ꯑꯗꯣ ꯉꯥꯁꯤ ꯌꯥꯝ ꯊꯤ ꯍꯥꯎꯔꯅꯤ ꯃꯁꯤ ꯉꯥꯁꯦ ꯉꯥ ꯂꯣꯛꯇꯥꯛꯀꯤꯅꯦ ꯗꯥꯕꯅꯤ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯂꯣꯛꯇꯥꯛꯀꯤ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯐꯥꯔꯝꯒꯤ ꯌꯨꯝꯒꯤ ꯐꯥꯔꯝꯒꯤ ꯑꯌꯥꯝꯕꯅ ꯇꯧꯋꯦ ꯌꯨꯝꯒꯤ ꯐꯥꯔꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯁꯖꯤꯛ ꯉꯥꯛꯇ ꯊꯥꯛꯄ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯆꯤꯛꯀꯟꯒꯤ ꯑꯥꯏꯇꯦꯝ ꯗꯥꯕꯅꯤ sina ngagi ni ko dawani dawani ki si special chicken gi na mayam gi dawani mayam gi ni dawani si yen si ko mayam gi si mo si si kimbap ni ngatang ko aduga dawani si sina chikkal combo Khá tàu này. Cái tàu tàu nó bị sạc hải pet mà bữa đi à đi. Em mới bị sạc đó. Tàu đó bữa nay anh hay dân English. Em mới bị sạc đi u bagi thằng nào bằng cái lấy chân đó. Em mới na. Sigi yên mà pum se. Chả rồi mặc su. Mà tàu cái đó em mới bị sạc cái đó. Asum tàu vì hay na. Hay vì bây giờ explanation nó tăng tàu vì. Ai yam wahi yam season na roi rabi. Wahi yam season na roi sigi yen pum ja. Yam nganam thum nam ngada ba. ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯌꯦꯟꯕꯨꯝꯅꯦꯅ ꯍꯥꯏ ꯗꯥꯎꯅꯦ ꯑꯩꯈꯣꯏꯁꯦ ꯅꯥꯇꯣꯟꯒꯨꯝꯕ ꯅꯥꯀꯣꯡꯒꯨꯝꯕꯁꯦ ꯌꯥꯝ ꯁꯤꯡꯒꯜꯂꯦꯕ ꯑꯗꯨꯅ ꯔꯣꯁꯁꯦ ꯇꯣꯉꯥꯜꯂꯦ ꯉꯁꯥꯏ ꯗꯥꯕꯣꯟꯒꯤ ꯉꯥ ꯍꯥꯡꯗꯣꯔꯛꯄꯗ ꯅꯝꯈꯤꯕ ꯔꯣꯁꯇꯨꯒ ꯁꯤ ꯍꯥꯡꯗꯣꯔꯛꯄꯗ ꯅꯝꯃꯤꯕꯁꯤꯒ ꯈꯔ ꯈꯦꯠꯅꯔꯦ ꯑꯗꯨꯝ ꯚꯥꯞꯅ ꯁꯥꯒꯠꯆꯔꯦ ꯑꯗ ꯌꯥꯝꯕ ꯀꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯞ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯃꯥ ꯉꯥꯏꯈꯣ ꯁꯤ ꯑꯩ ꯏꯌꯥꯝꯕꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯅꯤꯅꯀꯣ ꯍꯣꯔꯦꯟ ꯑꯁꯥꯏ ꯄꯨꯊꯣꯛꯑ ꯆꯥꯕꯗꯣ ꯇꯧꯔꯒꯦ ꯑꯗꯣ ꯑꯝꯇꯪ ꯔꯤꯅꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯒꯤꯞ ꯑꯋꯦꯗꯣ ꯁꯤꯁꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯀꯩꯅꯣ ꯑꯣꯏꯔꯒꯅ ꯌꯦꯟꯕꯨꯝꯁꯦ ꯒꯤꯞ ꯑꯋꯦꯗꯣ ꯁꯤꯅꯦ ꯑꯗꯨꯝ give away se yen mapum khak oirani combo se ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯝꯈꯛ ꯒ꯭ꯔꯥꯃꯥꯇꯤꯀꯦꯜ ꯀꯩꯅꯣꯝꯈꯛ ꯂꯥꯟꯗꯣꯔꯦꯕꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯑꯅꯤꯀꯣ ꯁꯤꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯅꯦꯕ 시군복 오이니 하이브니고 아주 시군복 오이니 하이브니 시디 코인 자 토네바 Thank you for yes microphone je isan da pipi gro aduga mo haira se naksalaga 시시 시다 또 하이브로 hai kono dum pairo oh pai sina 신주 da je sina mimi shinju akhoi da bani sina shinju 아버님 사비 아이코 시디 아코이 페버릿 시다 켄종 야오레 시 까리 like this like this 하와이 마톤 레레 하비 레레 가자 레레 마기 시다 하피비 인그리디언트 켄노싱 시디 마이다레 마네 야나 ꯑꯩꯈꯣꯏ ꯕꯤꯄꯤꯒꯨꯝꯕ ꯋꯥꯡꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯋꯥꯡꯕ ꯀꯥꯡꯕꯨꯒꯤ ꯗꯥꯋꯥꯅꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯗꯧ ꯃꯥꯜꯂꯤ ꯃꯅꯝꯗꯩ ꯐꯥꯎꯕ ꯍꯧꯔꯕ꯭ꯔꯥ ꯑꯩ ꯁꯤ ꯆꯥꯈ꯭ꯔꯦ ꯍꯥꯟꯅ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯇ꯭ꯔꯝꯗ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯅꯤ ꯀꯤꯂꯣꯃꯤꯇꯔ 95 ꯆꯠꯂ ꯍꯥꯏꯗꯤ ꯂꯥꯞꯄꯦꯕ 다분히 거는 무슨 방람 납대 하이디 노 가도 보이럭보다 이밤롬다 사닝보다 야 싹싹 인트로 떠오르세 싹싹 인트로 떠오르세 누가 싸마 홍나봐 오케이 제 마이크로폰 좀 땅 아이 와이자게 ꯃꯌꯥꯝꯒꯤꯗꯤ ꯑꯩꯅ ꯉꯁꯥꯏꯁꯦ ꯗꯥꯕꯣꯅꯤ ꯏꯍꯥꯟ ꯍꯥꯟꯂꯒ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏ ꯇꯤꯟ ꯇꯥꯏꯀꯣ ꯂꯣꯏ ꯇꯤꯟ ꯇꯥꯏꯀꯣ ꯑꯗꯣ ꯁꯤ ꯑꯃꯠꯇ ꯑꯩ ꯆꯥꯕ ꯌꯥꯗ꯭ꯔꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯅꯥꯔꯤꯗꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯏ ꯅꯥꯔꯤꯗꯤ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯐꯒꯠꯂꯕꯅꯤꯀꯣ ꯐꯒꯠꯄꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯕ ꯂꯥꯛꯏꯁꯦ ꯅꯠꯇ꯭ꯔ ꯗꯥꯕꯣꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯃꯗꯤ ꯑꯩꯒꯤꯅꯤ ꯄꯤꯌꯣꯔ ꯕꯦꯁ ꯗꯥꯕꯣꯅꯤꯗꯩꯗꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯁꯦꯡꯉꯝꯒꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩ ꯑꯩꯁꯨ ꯉꯥ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯖꯁ ꯄꯤꯌꯣꯔ ꯑꯩꯈꯣꯏꯒꯤ ꯕꯦꯖꯀꯤ ꯑꯣꯏꯕ ꯁꯨꯞꯅꯦ ꯑꯩ ꯊꯛꯊꯔꯛꯀꯗꯣꯏꯁꯦ ꯁꯤꯁꯤꯃꯗꯤ ꯑꯩꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯇꯩ ꯃꯌꯥꯝ ꯆꯥꯕꯗ ꯌꯦꯡꯉꯒꯦ ꯑꯗꯣ ꯁꯨꯞꯁꯤꯃꯗꯤ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔ ꯄ꯭ꯂꯦꯟ ꯁꯨꯞ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯁꯤ ꯁꯨꯞꯁꯤꯗ ꯍꯥꯞꯄꯤꯔꯤꯁꯦ ꯔꯤꯅꯥ ꯑꯣꯅꯤꯌꯟ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁ꯭ꯋꯤꯠ ꯑꯣꯅꯤꯌꯟ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯕꯤꯟꯁꯅꯦ ꯑꯗꯨꯒ ꯀꯦꯔꯠꯅꯦ ꯑꯗꯨꯒ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯁꯔꯨꯝ ꯌꯥꯎꯔꯦ ꯕꯦꯕꯤ ꯀꯣꯔꯟ ꯌꯥꯎꯔꯦ ꯑꯁꯤꯈꯛꯅꯦ ꯑꯇꯩ ꯏꯟꯇ꯭ꯔꯣ ꯇꯧꯔꯁꯤ ꯆꯥꯕ ꯍꯧꯅꯕ ꯌꯥꯏ ꯑꯁꯤ ꯀꯤꯝꯕꯥꯞ ꯂꯩꯔꯦ ꯑꯦꯛ ꯀꯤꯝꯕꯥꯞ ꯑꯣꯜꯂꯦ ꯆꯤꯛꯀꯟꯗꯤ ꯍꯥꯞꯇ꯭ꯔꯦ ꯗꯥꯕꯣꯅꯤꯅ ꯆꯥꯗꯕꯗꯨꯗ ꯑꯦꯛ ꯀꯤꯝꯕꯥꯞꯅꯦ ꯁꯤꯅ ꯑꯗꯨꯒ ꯆꯧ ꯀꯩꯀꯩꯅꯣꯅ ꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯀꯣꯝꯕꯣ ꯑꯣꯏꯅ ꯍꯥꯞꯄꯦ ꯁꯤꯅ ꯕꯦꯁ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯩꯔꯦ
เบสꯉꯁꯤꯗꯤ ꯑꯌꯥꯝꯕꯅ ꯕꯦꯁꯁꯨ ꯇꯧꯔꯦ ꯗꯥꯕꯣꯅꯤꯁꯨ ꯇꯧꯗꯕꯁꯨ ยามนุ่งไอ้ꯑꯩꯈꯣꯏꯒꯤ ꯌꯥꯝꯅสมมติตั้งหักปีๆเลยกว่า ยามมันสุดซาบดุมหกจนบิโรไอ้ชินเอาไม่อ้ามสู้ให้เดียวคุยเอติกิชินเอาสิ่งไม่อ้ามสู้ไรเดนะมาคุยก็ไอ้วาริงานก็ได้ตากแกซุปทักเกตเอาอีด่าไอ้ฮับเป็นซุ่มยังบิโรโมไม่อ้ามไฟไรสู้เลยดีกว่าตัวไม่อ้ามคุยน่ะซุ่มมาเพิ่มเสร็จหลักปีมาเติมได้คุยหลักปีไปชินเอาสิ่งชินกะริพาวมันเอาให้ไปซุ่มตั้งไอ้คุยน่ะสู้ให้ดีไอ้อินโทรตรงนั้นมาสู้คุยคนน่ะจะแกซุ่มนักกันได้คุยเอติกิชินเอาไม่อ้ามมาซุ่มจะเลยดีกว่าCommander ชินเอาตัวโอเคมาเข้าเสียกับไม้ตัวบีเกมตั้งมิ่งตั้งไม่ยามได้ตัวตัวอยู่ก็ unit number 24กี่เอตี commander ให้แต่เลยชินเอามิ่งเสียมตั้งไม่ยามต่อ Ay isagi ming Rajesh Saranthim. อ่ะฮะ Ay 24 unit P commander ne. ใช่ Ngasi gi sida khoi da invite torok ko je khoi di pura manga sa mana ge. ใครกี่มังโนดาสร้างเอเรียนี่กันเนาะ Sumai na invite to je. Han bane ai ta. อ้าวมันคุ้มแต่คุ้มไม่ได้สิเดียวโอ้ย Yam hawe sida puthora ga khoi na test to ko je. Nala a da gi kai da ne ba han le Sendra gi ko. Sendra da gi som da la kan da sumai na no wang pham han torok ko je. Akhoi da so agi field da sida khara phang ba gi ngong da taw we ko. Ado asida the liwa poster kai ka si game ba da ek chang ba dai na hai ga ni. Asigi ji modi phajare na. Adi akhoi gi nat ki oi ba pochai manung gi da tham ba se. Sigum ma se atai su thet pa ngamaga di thet pi yo. Si akhoi changang pa mi da ko. Adi akhoi gi thai na gi pochai jing je u da feel to da akhoi da nungai da ba ma phaw e. Si pak na u ba phang da ba pochai lai da na mai tai dia. Sigum ba se ya ga di nong yam da ga so ma mani ni sum mayam da sak khangan bo ina. Mut khaba mayam lai da na. Ado mut khaba mayam do khaji mayam da demo mamam tang oi ga sum sam sa oi ga su sa ra ga masak to maming do thabi ra ga ko ando mai adu maga happy ro adu ga di amuk ke hana phajani ado tungda sinau ga khoi inau pi hai do ra tauru ba khuding mai pa ko oi bio sima hai ra lo sen thank you ฮานาทักใจดูแม่อวาระปาเลยก็ซุ่มให้บิโรกว่า ya ni อะตัวเฮนนุ่งไงใจยิ่งได้คุยในส่วนนั้น last hour ได้จันทร์สิจุกไอจุกขังจัดตัวให้ตาย last hour ได้สมัยนั้นคุยเอตีสินเราสิ่งไปตัวเรานะหังจะรู้มาตั้มได้เอสอดูดูมาที่ก้าวโหเลยแต่เสียงนะคุยโนเลสได้จะดำเนินตั้งปอมตั้งคิวนะให้จะรู้แต่คุยในสุดพูนี่คุยทางนั้นนี่ก็ให้จะบ่ตัวบาตัวเงินเจียนจุงนะตัวเราตั้งนั่นเตะว่ะสมัยนี้จำนะคุยสินเราทัศน์นะเมื่อกี้ดูได้ยาบีแล้วก็สักครั้งบีแล้วก็ให้ตายคุยบนสุดสิ่งไม่ทรีสิ่งไม่ยามเท่ากับตัวจะรีนั่นจะเนี่ยตัวยาบีแล้วก็เสียบ้าเสียคุยน้ำพูนแต่ให้จะมาตั้มแต่เราสินเราไม่ยามลาก็เลี้ยงบีแล้วปัจจัยกินหมดทั้งสู้สิ่งไม่ทรีสิ่งไม่แค่นี้ฮานาทักใจดีดูว่าคุยยูนิตนักกวนไม่เอเรียนี่ใช่ไม่จำเอเรียสินะจ๊ะไม่จำเอเรียเลยบีดีบ้าคุยฟาสต์ฟู้ดตัวไม่ยามสุดเลยนะจ๊ะเนี่ยไม่ยามสิอาปุ่นบอยนะไม่ยามสิกิวนะสู้เอติสนะสู้ดุมอังกัมบ้ามาติ้งซุ่มปังบีรังกันให้นะคันเลยอันนี้เขาหาทรุกมาตั้มแต่มาติ้งปังนั่นเมื่อกี้ปังบอมติ้งนั่นว่าสุดเลยที่เลยบีรังกันคันเลยกว่าเอติยูนิตนะตัวนี้โฟนนักกวนบีดีบ้าเอเรียเลยบีดีบ้าปุ่งคดีมักตาให้ตาเอติยูนิตกี่ไม่เคยดีกรีว่าฟังพงดุเป็นยังไงต้องตั้งทำบีรังมั้งmayam da haijaning ba je ta sek na hoi sida mayam gi awa ba kau thok gi bothabam chabam kai ka hang se kai sukai de duga ya raga di akhoi gi timing yeng bi raga aduga akhoi gi irang kitang thok ko raga di mi ka he na yam na langhan bi da ba aduga yam theng ba da hang ba dukan khar sunum theng ne ba adu gum ba du di yari gai di tau han janing de hai di sida mama lai ba ki da mak ta ne na thorai ba angang na ha mayam yaw ri ba moi su langning ba khoning ba mayam phau ba ngak ta ne moi kalak pa gi ana sigum ba se u raga moi yo akham da pungning han ba khot pa kitang lak pa gi mami uye ana ya raga di hoi mayam gi timing hai ba ma yeng di raga khara ngan na lon san bi ba problem thon bi da ba mi yam ka he na ba soi na pul laga problem thok pa gi maram ji dang tau han dar ga di yam pha bo ni sim tang hai jan ne ยังไงอีสันสูงสายในตาบีดีกว่าอีสันสิก็อากุปปะดมตั้งวารีดมมาซ้ำซาคัสซาบิโรฮันนะทักก็จะดีกว่าพุ่งแก่ว่าหางไม่ยาบโนยาดับโนอินเคสหัวขาทุรกมันตั้งแต่กระไม้น่ะเป่าพองนั่นนี่ครับอีสันก็วารีตัวซาบิอยู่กว่า thank you ทักก็จะดีแม่มาคุยส้มดำมุกหลักสักแกส้มดำหลักก็ด้วยเช่แม่ก็ดีกินโนให้มันตั้งแต่สายกี่จารัมได้มาตั้มโดจารัมได้มาตั้มส้มหนักกันได้หัวเร็วสิมาเฮาหังไม่ยาบมาตั้มหัวเร็วก็สิแสมาเฮาหังไม่ยาบมาตั้มหัวเร็วคุยดาบุนี้จ้าบ่หัวเร็วอีสันโอป้าคุยจ้าบ่หัวเร็วประธานจ้าบ่หัวเร็วกว่าaduga ai tau poirei chaba hogre tamora bisan ka chaba ai na tin yoli somda aduga somda na koi admin kangu chaba hore moi di sakut aroi somda su ai yamba chaba hore lakpiri ba brother mayam chaba hore chanu pa chaba hore moi na sari ba item mayam se do mayam nga ki mang na koi na utsak hiba tin o ta ai koi na kapsa ki video do aduni ku moi ke chaba ho sa ado mapum se kamai na karam mo da chabi ki tamora bisan ka pen ma bi ra ba kamai to ki mapum se ba se nang yam nungai ta ka se
เฮ้ยสมัยตอนก็ซีบุเทงไอ้ก็ เจ้าบระ ซีสมัยซีเชียเลย อ่า อย่ามันจ้ะ มาชานะจ้ะ เอา โอเค ฮะไอ้ เดี๋ยวมาห้องตัวตะจี้ก็ให้พี่โรดนะ ตาไปแล้วมัน เซ่ไอ้ไม้ขับไปก็ ไม้มันจะเป็น ยามันนะยามันนะมาห้องตัวตะให้พี่โรด มาคนก็โทรละแก Mukbang gitu tak? ทางนี้กูกูไล่เลยกูตัวจ้าผมด้วยละ 지금 하고 저 쌀이 갖고 이래. ถ้าจะไอ้โมนะเขาแกมเฮาไว้ตัวอันนี้เสียงแบบกันกูมาลากันแต่กูมาหอกให้ตายก็เสียงแบบซุ่มก่อนอันนี้สิ่งนั้นก็ดีนะแต่กูหายใจเสีย เฮ้ย เช่นหันไปไหนหอกให้กูตัวกว่า เฮ้ย เช่นหันโดนนี่ตรงนั้นนี่แบบแล้วมาหายเราต้องมีนักขับไว้นะ โอเคไอ้เต้าปุ๋ยได้ไม้กับตะปีซะแกเอาตัวทุกปีอยู่นะพูนไปไม่อยากเรื่องตั้งไม้กูนี่ตะไปโฮลโตอ่ะไอ้เต้าปุ๋ยได้หังแกเต้าปุ๋ยได้เซ่คุยอย่างกุบเซอร์บันนี่กูทำว่าโตมาทำอย่างกุบเซอร์บันนี่ซ้ำมาทำอย่างกุบเซอร์บันนี่ให้ตาเลยเอาตัวงานนู้นบุตรยามปามนี่เต้าปุ๋ยได้เซ่ตัวอาชีพที่เย็นบุ้มเนี่ยเต้าดิเซ่กว่าไม่ยังกิฟเอาไว้ตัวนี้กูเสียเลยไปเย็นบุ้มเซ่เต้าขมายเต้าแกมาห้องเสียตั้งให้พี่ Aje huzik kimbap sare. อืม Ada huzik kan sari. Matang nang sari kena. Ah. How ban sari di mahau di limang. เอาตัวมาซ่าตัวมาเสียมตั้งที่หาตัวมาคุ้งตัวมาเพลย์ตัวเล็กพิสตอมตะตั้งที่นั่น เล็กพิสัมตะสัตว์โดนนักกันได้เลยกันหรอวะสิกเธอเสียผมตะก็ไม่ต้องเก็บปวดต้นไทยไปหรอกได้ทางละทิกกระดับนี่ชิกตันอะไรเลยนะเย็นบุ้มด้วยมาเข้าตรงไม้ตัวอีก Kogi ui deh tare. Yam hendok tu na koi yam tin hau he do. Hoi. Hau de. Jo mayam ju la kam tang test of you na เดี๋ยวยังมันจะได้เฮาเอวย ำพัฒนาเขาไว้ให้กันแต่ที่น่าเขาไว้ให้กันยำพัฒนาเขาไว้อะดูยำมาบนนี้ต้อง transport ตัววิวยำมาสู่ให้ดิมาคัลงากีไอเทมสุดซาบีรีตัวเป็นเวชไอเทมยำสุดซาบีรีกระรำบไอเทมน่ะควายที่เขายำมันก็สี่สิบงาที่ตั้งขายเสร็จแล้วมาเลย 아, 땅 가이살래. พัฒนาเลย 시 맴싸마 홍나 중에 땅 가이산 독래. ยำพัฒนายำ 나지다 좀 나기 게노세 미미 싱주위디 하닝할 레자. 아하. 나기 지다 expectation expect 도름마드기 그이 하다 expect 도름마드 오이다. อะดูซีดีมามันได้อาร์โฟเกเพจังมาดูได้ยำมาจ้าดริบะไอเทมเนี่ย 나기 마사지다 거기 가면은 신먹이 게노가 아직 플레이버랑 그 야우리. เฮ้ย 신이 안 나와있어. อะดูก็งากีไอเทมสิบุตรยาระยะมันสุดคอมเมนต์ต้องบีเลยกว่าอะดูอะตัวไปไอเทมสิ่งสุดไอจ้าบยาบ้าง 사바 하우레 크라크라. 맥코니 짜레. 베스키. 시 로이노마 게노 시 쪽바이드리 사라니. 후식 사이버 신 김밥 똥레 후식 로이라. ตุ้มเรียก็มีซาโนป้าสุกันเราคัดดีชมตาซาโนป้าเนี่ยปามนะซาริโกประดานเฮาบรก็ไม่ต้องเกี่ยวกับมันนะไอ้ปามเกี่ยวกับสิ่งที่สิบัวสิงจูกับงากะป้าก็สาธุไอ้บัวหาอะไรก็ดีมั้งอันแต่พังเอาเดินนะก็สมนักกันได้ไอ้คุยไอ้ไตมาหอยไอ้จานุปีตามเราไปสังกัดไอ้จานุปีหายันได้ตลอดไอ้จานุเดสมาสิได้เลยจัดเธอดีกว่าก็แล้วมันน่าเฮาบุญไอ้ไตมาก็แล้วมันน่าเฮาเกี่ย 好诶， เจ้าหันซาดิ 就是啥嘞，macaroni 是啥嘞？青椒的，我们现在的啥了？明天好了嘛？你看看， ฉันรักมาเฮาตัวนี้ป่ะ 现在的嘛好。 สมัยไอ้ที่ทวายมหน่วยเตี๋ยมารวมแต่ไกลกินโน่แต่ไอ้ที่สิได้เลยมีมเสียมาแต่เหกจ้าพังเราเนี่ยตัวไหนนั่งก็ใส่เนี่ยวันนี้เหกสามมาตั้มได้มายามกันที่หน่วยว่าเป่าไอ้นี่ไอ้กันที่หน่วยแต่ว่าเป่านี่นะหายใจตัวไอ้กันที่สิได้เบสเลยดีกว่าซีเบสกี่ clear soup เสไอ้กี่ตัวนี้สมนักกันสู้เจ้าเลยนี่ก็ดูก็สมนักกัน counter ได้งั้นสิหลักพี่มายามสิมาพุ่งผ่านนะแบบคุยกันนะเจียนจงตัวนะสารบีให้ตาเลยเนี่ยดูไอ้น่ะไอ้ในสันนินาดะสันนินาดะหังหนึ่งบ่มเลยสิได้เลยบ่ไอเทียมสิ่งเสียไอ้ที่ทำนายหาแต่งากีมาปุ่มสิจานิงโอเย็นมาปุ่มสิมาจานิงให้ตาดิคุณตั้งแต่แต่ละพังงวยดูดีบ่ถ้านาปีบุกิ้งกูมาโตบุกิ้งออปชั่นก็ไม่ก็ดูโฮมเดลิเวอรี่ก็ดีเลยก็ไม่ Oh, 嚟人啲 home delivery 出嚟人啲都哎，所以就買到個手機個手大隻動那不，可能就係嘅，佢吃行不得啱面咧大隻啲動就啫，啊都不啊突別得動那不所可能就係。啊都係應啦嘅係咪講好水有你คุณตั้งแต่ละ間但係啱嘛ปุ่มโต比對對位的。到邊哦。嚇，order 到邊啦？order 到邊哦，哎 number 嘛合咗呢度，啊啲到身邊哦，都個啲 arrange 動咗嘛嘅。 OK。都個 combo。人本會數，我弄個ปุ่มก็ดีอ่ะ 我弄鋪
ꯃꯄꯨꯝꯁꯨ ꯌꯥꯏ งานุมะปุ่มใหญ่เย็นปุ่มใหญ่งามะปุ่มใหญ่ ꯑꯗꯨꯒ ꯐꯤꯁꯇ ꯉꯥꯗ ꯉꯥ ꯌꯦꯟꯗ ꯉꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯌꯦꯟꯗ ꯉꯥ ꯍꯥꯞꯄ ꯑꯃ ꯀꯣꯝꯕꯣ ꯑꯃ ไก่หนูเย็นแต่เย็นแต่งาหาไปสิไก่หนูปุ๊บโอ้ยโกเสียดตัว ꯌꯦꯟꯁꯤꯗꯅꯦ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯉꯥ ꯂꯩꯅ ꯔꯧ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯃꯨꯀꯥ ꯉꯥ ꯉꯥꯕꯦꯝꯃ ꯈꯥꯖꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯝꯕꯣ ꯁꯦꯠ ꯑꯃꯁꯨ ꯑꯗꯨꯗ ꯑꯩꯒꯤ ꯄꯣꯁꯇꯔꯗꯤ ꯌꯥꯎꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯉꯥꯅꯨꯗꯁꯨ ꯗꯛ ꯋꯤꯠ ꯐꯤꯁ ꯍꯥꯏꯅ ꯊꯝꯃꯒ ꯑꯩꯅ ꯀꯣꯝꯕꯣ ꯁꯦꯠ ꯑꯃꯁꯨ ꯁꯦꯝꯖꯩꯌꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯀꯣꯝꯕꯣ ꯄꯤꯔꯤꯕ ꯀꯣꯝꯕꯣ ꯄꯦꯛꯇꯨꯗꯅꯦ ꯑꯄꯥꯝꯕ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯣꯔꯗꯔ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯈꯤꯇꯪ ꯄꯨꯡ 3-4 ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯣꯔꯗꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖ ꯇꯧꯖꯔꯝꯃꯒꯦ ยำนุ่งไหมอดยิงบีบมายามสิได้ให้ตายกว่าสิ่งไม่ชีสิปัลแล้วก็หลักก็มาทำได้สิเราต้องบอกพระปีกี่ดอลลาร์ให้ไปมาตั้งตัวตั้งทำไปแล้วมั้ง ꯑꯗꯨ ꯄꯤꯔꯤꯌꯦ ꯑꯩꯅ ꯍꯦꯛ ꯍꯧꯕꯗꯩꯁꯨ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯣ 1,800ꯀꯤ ꯀꯣꯝꯕꯣ ꯁꯦꯠꯁꯦ ꯑꯩꯅ 200 ꯗꯤꯁꯀꯥꯎꯟ ꯇꯧꯖꯔꯒ ꯂꯦꯞꯇꯅ ꯑꯩ ꯉꯁꯤꯐꯥꯎ ꯄꯤꯖꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯆꯥꯅꯤꯡꯕ ꯆꯥꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒ ꯑꯩꯅ 10% ꯗꯤꯁꯀꯥꯎꯟꯁꯦ ꯑꯩ ꯊꯥ ꯑꯅꯤꯁꯦ ꯊꯥ ꯑꯅꯤ ꯊꯥ ꯑꯃꯇꯪ ꯅꯠꯇꯕ 10% ꯗꯤꯁꯀꯥꯎꯟ ꯄꯤꯖꯔꯅꯤ ꯁꯤꯗ ꯃꯦꯁꯤꯁꯇꯤꯕ ꯍꯦꯛ ꯄꯜꯂꯛꯑꯕ ꯑꯗꯨꯝ 10% ꯗꯤꯁꯀꯥꯎꯟ inaugural first uma hapsan bai wane ba ꯑꯗꯨꯒ ꯀꯣꯝꯕꯣꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯕ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯟꯅꯗꯩ ꯍꯧꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯁꯤꯁꯇꯦꯝꯗꯤ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯕꯗꯤ ꯁꯤꯗꯩ ꯈꯤꯇꯪ ꯇꯥꯊꯈ꯭ꯔꯒꯗꯤ ꯈꯤꯇꯪ ꯀꯩꯅꯣꯃꯁꯨ ꯇꯧꯔꯦꯕ ado ichan sina harak pai matung ina home delivery se thuna hayengmak yanabagi akhoi mobile number ma pijarange chan da ko adi khudak tang asi mak tairap tawraga akhoi sum pun ba hai tare makna akhoi gi hayeng ma order taw pose hayeng ma dum pick up taw yum thin magi imphal area gi swai gi oina hai tare adu gi service ma su mayam home delivery taw lai re ba ko ado mayam order taw sanbiro ngasi mak hayeng delivery pambi ta gadi mayam ngasi order taw biraga hayeng gi numita pung kaya dano 12 dara 12 dara amara ani ra do ꯑꯗꯨꯝ ꯇꯧꯁꯟꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯔꯛꯑꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯜ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒꯤꯁꯨ ꯂꯣꯏꯅ ꯁꯥꯔꯚꯤꯁ ꯂꯩꯖꯔꯅꯤ ꯑꯗꯨꯒ ꯖꯣꯃꯥꯇꯣꯒ ꯁ꯭ꯋꯤꯒꯤꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯞꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯨꯃꯤꯠ 2-3 ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯒ ꯑꯗꯨꯗ ꯐꯪꯗ꯭ꯔꯒꯁꯨ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ menu amtang yengjage hairi mayamna menu amtang yengjage habase menu se amtang yenghanjaramage ko do menu sigi oiba another photo ma akhoi sigi live session se hek loira kanda photo ma so khoi share tawjaki mayam screenshot amtang lobiyu ko sigi se menu se leire mayam screenshot amtang lobiro sengma sengdabra amtang yengbiro aduga maning amu uchage ko mayam screenshot lore hana khanjare maning gi amu yengbiro ko yam affordable oibane aduga symmetry siming palak matam da su offer pi doiba mayam yarani haina khali ko sigi se mayam yarani haina khali ko ado mayam na haijaning base yen mapum hojiki yenbum ahum ni ko khoina gi wait thamjari se kariuma winner duna ai sa chaja de yen chaja de hairaga di mayam nga mapum gi khudong chawa phanggadoi ba aduna loktak ki oiba vibe ama piba ngamliba R4 cafe sina Sendra Maikai da rule tawbado mayam Sendra Maikai sidagi imphal lom da haigalaglaga Maitram Maikai da sumna ngasi anoba branch ama hangdok pirak processing maitri si gi yam nungai ba paw mani haibasi su mayam thamjage aduga R4 cafe su ichal rina maroi na ko ichal rina na hona jarak pa taru khudimak ta su hen mai pak po yu hai base simai si mai kai thamjage do mai kai so malak bi matam da simai si gi members sing hai tare followers sing team members sing na mayam mai kai som da maroi na Maitram mai kai do lak bi matam da R4 cafe se da lak bi yu aduga adongi aram khorang ba kok na ba akhoi ada se samna have the fried rice pu cha boy su chicken biryani cha boy tar su or ma phama sin lai be any menu da phangi ba item sing se mayam adom na how na ma how lai na hong na cha bi gi har ga di simai si gi ming bu pan bi ra ga di adom R4 cafe se da di simai si gi dum mayam akhoi gi fast food ne haina khanbi sum ya kai no khoi gi am na loina jaba hai tar R4 cafe se mayam pham se lak pi ra ga dum na hak family oina lak pi ra ga su adongi near and dear ones ka lak pi ra ga su yam nungai be sport na mo oigani aduga parking space ki oina su thoine hena waningai leite somna kan gal lambi mapan se nungai te haga su sigi matek se se thojala kana parking space oibani ko ana sigi mafam sigi khudong sa bas lobiro du ngasi share tawbiriba mayang ye pham thamjaning ma se mafam se yamna haidaba su nataba yamna haigat pa koi ke ina mafam su oibara taba marak ta leibane Maitram hari mafam se ana mafam se lakpiraga koi adongi quality time spend tawbiba aduga ahawba mahausing maroina loktak imagi masai gonda fangliba mahausing R4 cafe na piribado lamdam asonga laklabani na dum sunong phadok lengbirak nungaiba koi wakhal khanbiraga haitai ahawba sing ase chabiyu loina na Singmai 360 gi ming pallaba matungda mayam adom na su akhanaba discount amadi offer se claim tawbiyu haiba fam ase thamjaba loina ngasigi already Singmai 360 live ase tension janaba hona jage mayam bu mukhana ikok nona khurumjari